Manipuri ki housi ori fibam asida mobile internet service tingin bagi kanaba leite Athuba matamda mobile internet service Hangdokkadabani Haina Leingak ki matamda Maheiroi Lup tarung na Takshillakli hiram asigi matangda Maheiroi Lup taruk ki president sing na kudek piduna thadrok serol aman hai mobile internet service tingin bana housi tholi ba irang asin nemtha han bana targana wangkhat han bagaloi Thoina mari lena de haibasi pumna magna khangnarabo wafamne mobile internet service thingjin bana Maheiroi singi mahi machine tamba yauna atai hiram kyada aduki mati khudong sadaba mayokna hale amaromda internet ki broadband service ti adumak hangbanina sel paiba mioi singdi internet ki khudong saba adumak phangle masida sunatana Leingak ki aso sangkya ge mobile number sing whitelist forward tawduna mobile internet ki service phangan ki leire tawong sing asina leibaga sigi miya marakta manadaba midyeng ama yengbagi chawna mamitai serol aduna makhatana hai Maheiroi kyadi mobile internet service phangdaba maram oiraga awas saitheng kya mayongnari Mioiba Kunaida Tatna Thana Yadraba, Wairakliba Internet Asi Adumak Tingzinduna Thamba Haibasi Asumba Kongtang Nate, Masina Kunai Asi Saukat Lamzelda Maning Hanan Bagi Fibam Amada Sweden Lakani, Housing Toli Vairang Asigamari Lena, mobile internet service Asi Kiang Quina Tingzinduna Thamki Gadoribano, mobile internet service Ting Lavasu Toli Vairang Asigi Mayondi Asisu Hong Balatri, Housing Manipurna Oidiva Fibam Asida mobile internet Tingzin Bana Waroisin Purokangam Gadabanate, Maramaduna mobile internet service Athuba matamda Hangdokkadabani Maheiroi Amadi, Miyamna Tengari Kudong Sada Pibam Singer Si Kokalu Haina Serol Sina Makatarakli.